Manipur ge lengak pasingi manungda khwaidagi phagi manba amadi pham achau achauba painingba gi kalaknaba yengsinnaba sini masi aikhoi gi jinda yaurabra khangde Bharatadi Prime Minister na magi Council of Minister ga loinana lebak ngakpani chap manana state singda so Chief Minister na Council of Minister ga loinana lebak ngai Parliamentary form of government nina makhoi mayam ase legislature ni haibadi parliament natraga state assembly da member oina su laigani union government kina parliament state government kina assembly ni makhoi loinamak miyamna hakthengna na vote thadaduna karak pangaktani masing yamba party adugi leader aduna lengak makok oigani adubuni union gina prime minister state kina chief minister hairibase makoibo head of the executive kawe lusingbo oribasing ase masing yamba MLA na sawgali masi suknat natana high command khalak pasu yawe niyom di lalabani masina maram oiduna lusingbo oiba yabana phangdre Panghodrabaduna Muknaba Hore President Natraga Governor de Amana head of the constitution Amana head of the state Haina Kangne Constitution Dadi Power Yamna Lay Haina Iri Aduwa Sengba Power de Prime Minister Amasung Chief Minister Napai Masi Parliamentary form of government Oibadagini Ngalinge Dadi President ka Prime Minister ga Yamna Muknaba Thoki Nangak Pasing Asi Nataba Mikal da karakpa majority oi hodaba mayam adubuna opposition oina leiduna ruling party gi asoi angam puthokuna house da debate tawi chumna puna bo hone opposition linglaga de ruling party na tawning ba tawba ngamde democracy da de opposition ling ba changi miyam na de lengak pa yaude haiduna thawoina de masi aran bo apamne opposition leiramdraba de democracy leitre hainari bane asigumba lengak liklam asigi manungda ne Manipur ge lengak chatharakliba sisu Manipur ge lengak pasingi manungda khwaidagi phagi manba amadi pham achau achauba painingba gi kalaknaba yengsinnaba sini masi aikhoi gi jinda yaurabra khangde CSO singso president oinaba honaba munaba adum thoi karida lengak pagi phamjau puninglibano khangde lebak miyam gi awat apa awana si thengnage Iramdam gi naha mayam asigi afaba thausil thaurang tawduna matung taba Manipur da atai lamgumna mang thana chatnaba lebak semge khallagadi mahak kanano madu ngambagi magun mahai masing losing leirabra haiba wahang hanglamlabadi ai matik chade da haiduna leiramba yai aduna taduna lanthum lepke miyamna kok nolhange security na yomaga chatke paisa lauraga thabak hapke promotion abasung transfer tawraga paisa tange khallagadi oige koitan tanaba tabane phangbaduna chauba mukpa hana tanarma mayam aduna paithoktuna leiba magi group muknaba sibo karamba makhalgi rasniti no malemgi fragile state index tamakok thariba lam Somalia South Sudan Syria Yemen ga chap mana khalai hariba lam singasida kanglup ki irang senmet lon sothaba proxy war amasung humanitarian crisis leiba ngasi phawa kokpa ngamdribani aikhoi gi so adu tahange khalibra haiba wahang le proxy war ase kayam kuina tawhan khigani surrogate governance kayam kuina oikhini humanitarian crisis kayam kuina leikhigani paukhum piba ngambale ngak pa yaubra Karigi asumna fragile state oiribano masigi maramde luchingma matik chade isu amata ngasi phawa waroisin puraktri isu amagi mathakta isu wathok amagi mathakta wathok mantri di oiningi CM soiningi magundi yaude masa na masi khangjadabadagi yubi lakpi tawbani yaudaba gundu yaunaba honaba su yai adubu honade matam sangna bhot kaduna lengake experience su phanayamna leirabani tauge khanduna tawdabaduni wathok oiribasi bhot karaiba pumnamak lengake khanduna thabak tawminaba punbagi wa leite sayan ngayan gi tinabadawna tawi phangbana phai haiba phangdabana sauba miyamna ingan ngana uba amani isam samna lebaki khande masagi khali miyoibani khanpham thoi hairabasu maduna mamingtagi oina tawba lebakina ayamba saruk tawbaduni miyamna pamliba adubu tawdrabanina mahi lanthum lepsinbada mang tharabanina aina oihorage khanduna tanaribani kanana CM oigani haibasida
matam sangna bhot karaklaba matik chaba senior suoiba luchingba ama oibagi magun phajana leibadu yennaba leitana mana oijasanu haina leibagi mahutta ai suoiba yai ai oige haiduna khanba mayam ase ikaiba bu poktrabra khangdre loinamak oiba yabadi natabanina ama khaktangna oikraba matungdadi phanghaudaba sing aduna kamuk taunaduna unaba phawba tanare afaba wa tana tikna tawbadi lairadana kaubu kaunadre Tinbanda ram nakanda hijrang yepagi mawongda leirabadi karino phagadabase asumna mukna duna leibana teamwork oina thabak tawagi mahutta group naiduna magi mi aigi mi haiduna leibana amana soibada amana kalak penagadabagi ngaiduna leire masidagi hendoktuna mikhal amuk lakpada hayeng chief minister oige harakadabado bhot kadanaba mi thadoktuna paisa chauna thadaduna maithina bo honaba su yaure makhoi loinamakna lujingba oige haraktanaba mahi paisa puthoktuna candidate chamnare adusu atopa party gi candidate kadaidano teamwork oina thabak tawgadaba masigi politics asine manipur da sathariba anauba pharakadaba MLA singso politics tamjagadabadu kangdrum onduna leire onthokpa miyamgi mihutni adunani lengakta progress amatta oidana leiribasi masina maram oiduna mahi idea exchange tawnagadabadu tawnadre afafata tanagadabadu tanadre mahi magi loop semnaduna yengsinnahanbasu yaure masigi maruoiba maramde bhole pasu ticket lauramdaida party yawba candidate party gi ideology party discipline mamut tana khangmanatte innabasu honade aina thokpa tawgani haibaduni masi maruoina manipur gi lengakpasingda uba phangba lengakpasingi political culture ni asida nate magi officer su leirebani promotion piba mahak na paiba department ta thamna bohana ba punna lawjanam pujanam tawminaba thabak haiba haitaba yengloi sel kaiba lawthaba haiba concerned minister duna tawningbada tawba yana ba chatpa punna nungai minaba miyam maning thungba thungdaba khanmanate asigumba officer asina lusingbadu sillaba matungdadi transfer tawkhragani magi su anauba khuchabi ma thamlagani maram asina officer manungdasu magi khaidoknaba mi dugi pairakpada officer masel su mukhainaba toina uraba lengak lon gililani vote mayadasu officer mayamase lottery yawbugomani mantri pairakani thajaba kambuda mateng pangboina senpham chauna thinaba yawri karaktraganing kaiba mantri da natana officer singsu magi mi madugi mi haiduna mukhainabada pumchai chaivini maram asina officer manungdasu teamwork leite masi electoral politics tadi honabini haibeyai adubu asengbadadi father of civil service hariba Sardar Vallabhbhai Patel na lisingamaga chamapan nifutaret ki IAS officer khanba ahanba besta amasung lisingamaga chamapan nifumapan gi constituent assembly da haikibadi saheb chatkrabanina nangi lengak padugi thabak torakpada citizen centric oyo political leader da oiba yade politics ta bias oigenu haibani rules sumaru oi adubu nangi role aduna lengak administration da hena maru oi haibani asengbadi makoina chariba tolopasi miyamgi penaba natre lengakpa penaba tare officer sing asi pusanjarakpagi maramde executive haiba sida makhal ani ne political executive na lengakpa vote karakpa mayam asine makoidi permanent nate temporary ne vote karaktrabadi executive oiraroi IAS officer mayam aside permanent executive haibadi pension chatpa phawba thabak tawgadabani Mantri Singasina soi tawatani policy program di makoina sinbani Patel na di makoina afaba suggestion pigadabani harami madumak tawpham thokpani adubo makoi ayambana mangmana hele adugi mi adagi mi haiduna laibakta number thabaga chap manai masina so makoi ki administrative skill da akaiba kaya piribani magi khut chanaba lengak panatrabadi magi su kanglam chadaba adum thoi asigumba sina secretariat adi chief minister ga secretary ataiga leinariba marida friction thokpasu yawdaba natte isam samna marui khrab executive ani ase ichai duna leiba haibase policy mayam execute torokpada ayat apan mayam ama leiba tabani maram asina department mayam ase cooperation coordination phajana watli haine ekhoine toina thengnaba public works department na
Koilas fajana thabado water supply ki pipe pumnaba fajana tawthoi forest na thajaba umangdo electric line tingbage kakthatuna yanthale pau phonudabaduni coordination leitaba haibasi icham chamna mantri masel su yengsanaro officer masel su yengsanaro igo kapthokna duna leiragadi chawkhatpadi maning hanba tabane semgat sagat pasu thintaba tabane officer masel su sen yamna thokadaba department ta leibana thoktabada leiba usitna de aroibada thamjaning bade lengak papumba miyamna bhot tawraga khalakpani lusingba oiba oidaba sahi yamna bhot kasila aba experience leiraba wari watai saduna animak losing oiminaba thabak ingkhang da su paisa thadok thajin pandaba fajana su suba ching khaktagi oina magi luching makha da haiba nataba asengba mari afaba thabak tominaduna chawkhat minaba yai department pairiba mantri punamak unaduna wari sanaba phauba ngamkhai leitana kanagani mihut khuding manana yengba change khusabi ani ahum khakki tawpham thokpa tawraga loinaduna ta leiba atopana thawwa sadaba thadokpa phai maduna groupizam sagatnaba maram oi haiba haitaba matik chaba chadabagi wahang leiroi parabasu phatrabasu kendra dugi miyamna matik chare haiduna thagat pirabanina atai mihut kumna luna chana loinaba phai karigumba kanda mahima sing watpa mikhal di mai paktuna mihut oirakpada MLA amasung mantri mayamgi dillen pham oiba yaukibagi wari lei khara hena sonbadudi matomtaga wari sabiduna luna tawbiba change miyamgi thabak tawbada thawai yaubade direct heitabana bu heli isam samna teamwork haibasi maming tanataba sengna lei hanjaningi